ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯇꯣꯡꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯃꯩꯈꯨ ꯃꯅꯤꯜ ꯋꯪ ꯋꯪ ꯀꯥꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯏ꯫ ꯃꯉꯛꯇꯨ ꯂꯣꯡꯊꯦꯛ ꯊꯦꯛꯇꯣꯔꯛꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯐꯩꯗꯦꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯝꯇꯦꯛ ꯇꯦꯛꯊꯣꯔꯛꯂꯦ ꯃꯁꯥ ꯄꯨꯝꯕꯗꯨ꯫ ꯑꯗꯨꯒꯗꯤ ꯂꯥꯛꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯎꯊꯣꯔꯛꯄꯗꯧꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯊꯋꯥꯏ ꯑꯗꯨ ꯄꯥꯏꯊꯣꯔꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯃꯤꯠ ꯏꯈꯦꯡ ꯊꯥꯡꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯝꯅ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯐꯃꯨꯡꯗ ꯄꯥꯡꯒꯜ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯂꯥꯏꯔꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯟꯗꯨꯅ ꯈꯨꯠꯄꯤꯒ ꯈꯨꯗꯣꯝꯕꯤꯒ ꯄꯥꯏꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯉꯥꯜ ꯅꯥꯏꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯨꯁꯨꯝꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯈꯥꯝꯖꯕꯒ ꯅꯪꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯃꯧꯒ ꯂꯥꯛꯇ꯭ꯔꯤꯉꯩ ꯐꯖꯅ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯤ ꯋꯥꯔꯛꯄ ꯋꯥꯠꯂꯗꯤ ꯆꯣꯞꯄ ꯅꯪꯉꯛꯀꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯅ ꯊꯧꯔꯤ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯟꯗꯣꯛꯍꯟꯗꯅ ꯂꯥꯟꯊꯣꯛꯍꯟꯗꯅ ꯊꯝꯈ꯭ꯔꯦ꯫ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯊꯋꯥꯏ ꯋꯥꯔꯤꯕ ꯃꯃꯥꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯈꯟ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯇꯅ ꯃꯃꯥꯅ ꯌꯥꯔꯛꯄ ꯃꯇꯥꯡ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯁꯨꯝꯅ ꯉꯟꯇꯥꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯂꯤꯛꯂꯥꯏꯗꯨ ꯈꯧꯇꯛ ꯆꯥꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯊꯔꯕꯅꯤ꯫ ꯀꯨꯁꯨꯝꯅ ꯂꯤꯛꯂꯥꯏꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯖꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯀꯝꯗꯧꯁꯤꯒꯦ? ꯇꯥ ꯁꯅꯥꯖꯥꯎꯕꯅꯁꯨ ꯑꯩꯅ ꯇꯛꯄ ꯌꯥꯕ ꯇꯛꯂꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯆꯦꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯏꯅꯥꯎꯅ ꯊꯤꯕꯤꯌꯨ꯫ ꯂꯤꯛꯂꯥꯏ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯕꯗꯧꯅ ꯇꯧꯏ꯫ ꯀꯨꯁꯨꯝꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯊꯣꯏꯅꯨ ꯌꯧꯔꯛꯇꯕꯒꯤꯔ? ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯂꯤꯛꯂꯥꯏꯁꯤꯕꯨ, ꯅꯠꯇ꯭ꯔꯒ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯂꯤꯛꯂꯥꯏꯁꯨ ꯀꯨꯁꯨꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯅꯤ ꯈꯪꯂꯦ꯫ ꯃꯤꯠ ꯀꯨꯞꯄꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯁꯨꯝꯒꯤ ꯂꯥꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯍꯜꯂꯛꯏ꯫ ꯏꯆꯦ ꯀꯨꯁꯨꯝ, ꯇꯞꯊꯈꯤꯁꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ꯫ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕ? ꯃꯥꯏꯊꯤꯔꯕ ꯌꯥꯏ꯫ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔꯗꯤ ꯋꯥꯔꯤ꯫ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯑꯃꯅ ꯂꯩꯊꯛ ꯂꯩꯈꯥ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯍꯩꯕꯤ ꯑꯃꯥꯏꯕꯤꯅꯦ ꯏꯆꯦ ꯀꯨꯁꯨꯝ꯫ ꯀꯨꯁꯨꯝ ꯊꯋꯥꯏ ꯋꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯈꯟ ꯄꯨꯛꯅꯤꯡ ꯂꯨꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯤꯡ ꯍꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡꯗꯨꯅ ꯃꯁꯥꯗꯨ ꯅꯤꯡꯕ ꯀꯥꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯨꯁꯨꯝ ꯃꯄꯨꯛꯅꯤꯡ ꯈꯥꯡꯕ ꯋꯥꯔꯦ꯫ ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯎꯔꯒ ꯂꯤꯛꯂꯥꯏꯁꯨ ꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯆꯦ ꯀꯨꯁꯨꯝ, ꯏꯅꯥꯎ, ꯅꯆꯦ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯆꯥꯡꯌꯦꯡꯕꯨ ꯌꯦꯡꯂꯤꯕ? ꯅꯆꯦꯅ ꯍꯥꯏꯕꯗ ꯇꯥꯗꯨꯅ ꯂꯥꯛꯄ ꯅꯪ ꯇꯥ ꯁꯅꯥꯖꯥꯎꯕꯁꯨ ꯑꯩꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯏꯆꯦ꯫ ꯇꯥ ꯁꯅꯥꯖꯥꯎꯕꯒꯤꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯍꯛꯊꯦꯡꯅꯅ ꯃꯍꯥꯛꯁꯨ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯀꯨꯁꯨꯝ ꯃꯤꯄꯥꯏꯖꯅ ꯂꯤꯛꯂꯥꯏꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯍꯥꯏꯖꯔꯛꯏ꯫ ꯊꯦꯡꯅꯔꯛꯈꯤꯅꯤ ꯍꯥꯏꯕ? ꯊꯦꯡꯅꯔꯕꯁꯨ ꯏꯆꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯆꯒꯦ꯫ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯃꯥꯌꯣꯛꯅꯕ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅꯅꯦ ꯅꯪ ꯅꯆꯦꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯌꯨꯀꯣ꯫ ꯏꯆꯦ, ꯑꯩ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯏꯆꯦꯒꯤ ꯏꯃꯨꯡꯕꯨꯗꯤ ꯉꯥꯛꯊꯣꯛꯆꯔꯝꯒꯦ꯫ ꯀꯨꯁꯨꯝꯁꯨ ꯂꯤꯛꯂꯥꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯁꯥꯗꯨ ꯃꯊꯃꯣꯏ ꯈꯔ ꯂꯨꯝꯖꯔꯦ꯫ ꯅꯨꯡꯁꯥꯁꯣꯔ ꯁꯥꯡꯅ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯂꯤꯛꯂꯥꯏꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯈꯤꯕ ꯄꯨꯝꯕ ꯆꯤꯟ ꯅꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯀꯨꯁꯨꯝꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯅꯟꯊꯔꯛꯂꯤꯕꯅꯤ꯫ ꯑꯃꯝ ꯃꯉꯥꯟ ꯈꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯔꯛ ꯑꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯁꯛꯄꯥꯅ ꯑꯃꯗꯤ ꯁꯛꯄꯥꯅꯗꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯀꯌꯥꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯇ ꯅꯠꯇꯅ ꯁꯤꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯜꯂꯤ꯫ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ ꯈꯜꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯄꯟꯈꯩ ꯑꯁꯤꯕꯨ ꯍꯦꯛ ꯍꯦꯛ ꯅꯝꯈꯥꯏꯗꯨꯅ ꯁꯛꯎꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯇꯔꯪ ꯇꯔꯪ ꯇꯥꯏꯕꯪ ꯃꯔꯛꯇ ꯈꯣꯡꯁꯥ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯕ ꯇꯧꯗꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯝꯅ ꯂꯝꯕꯥ ꯂꯩꯇꯅ ꯆꯥꯎꯈꯠꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯁꯣꯟꯕ ꯑꯃꯅꯤ ꯂꯧꯕꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫
खुदसेमगी ओइबा ममीगी ताइबंगपाल अमदि लै इखंगदा खंगनरबा यानरबा वाफम ngaktani मियोइबगी पुंसी हौजिना करी थोकनी ngayhakki matungdana kari thokani hayengna kari thokani kana amatana khangba nate amam atheng chatfada akiba leitraba sana jawdu university dagi halakfada numidang tare pung tare ta silakle oja khai wa khanaba yaurakpagi makoi lekai hainavi lamlong ahum phangbudu yaurakle lamlong ahum phangbudugi athekpa lambidu theklakpadani mioi ama satlauna gari mamangda yam thuna lalaga chetkibugum tawi sana jawbuna karino hojikidubо gari gi khongchel haidap tap thai mi adu lankiba maikai adubu munne yenglingai amuksu mioi ama fatchamlaga chetkibugum mami sami oina uhore ai wakhalnara tawrisibo on thokpani wakhalu farabadi oidaba leiti haibduni tawrifasi manga khaifet haidaka gari thaunaba non khalakwaga musin muba mioi ama lambi mayai chapchana chetkibdu rei o nang oide aigi wakhalnara khalure kanabu oidigava tinbidamage ngaiha haifet fibam semi aduga non khalakpada hojikta ukiva mioi edu leiramdre sana jawwa ngakpana kham thengle kai athuna chaliwa gari du thauba tapna hawi yengduna nakan amada yenglingai khanghaude amuba mioi amagi fibam manbadu lambi mayaida leptuna leirade sana jawwa gari du khami hai amuk mangkrabani kadom da chatkhri khana koyeng yenglingai lambi gi nakal yetta horiwa wapambi singdu gre kontharakpadu ure sana jawbu hoigi leirak asi thainingai dagi upal wapa marang kaina leirakpani phanayamna yanthatkhrabasu adumak kharadi hori wa oira maleni kontharaklisha kontharakliwa wapambi singdu chumna leite tapna nomlaglei sana jawba mamit sangdoklaga yenglubada urakle amuwa yempak tupa miyoibagi fibamga chap manaba amaga angova miyoiba manba amaga anidu waton singadu amadagi amada fan chongduna sanaribadu karino side asibu taibang mirane numidang asidabu kadairaki taibang mina asumna amambada sanadawriba sana jawba tu khyau chungi lawaigi samdu chap yungkhale chong phanduna sanariba anidu makhut makhung suna yaude mamit manasu suna panba ude makasu ketha chongudawna tawri sana jawba tawriba fibamadu yengba ngamsilaktre mitchejet usinjai aina urivasi mangla taibangla manglate adudi taibangni mane taibangni oh aigina pina haibadu yacharamlafti ngasi thengnaribase thengnaramdabasu yai usiliba mittu tapna pangthurai haitharamba watondusu chumna leiramle hojikta ukibadusu wakhalnara khalai amabu oide ai kuina panthafu yade yum yongnaba chatlage asi haiduna thaugi tawbuga nakalgi mingjel adudagi kanagumba amana mabu munne yengbadawna faurai maksu jingnana fat yengthokloi ima hauna lauruga masadu maninghali mani yengthokliba gari gi thongnaw adugi glass tugi wangmada mamit ani khak langtik langna sangdoktuna sana jawbu yenglami mamit khaktani uriba masadi u phangde sana jawba masa thakthangni mobile lauthokna bukhonai adubu makhut nikpana lauthok ngamdre mi khawtem lakpagi makhol tarai sana jawba mi khol tabdagi thawna khangyaw yawrei gari dagi kumtharaga kadano amta ngai piko mangda chalibadu aina kawjabsi taradi chatpile piyo chaliba misakadu taraduna sana jawba romda onsilai tung hanna yenglaga chelakpada khudi thijenduna tusili kibagi mayaina tusinbagadu khangde phukhagatke honarei soibdagi khong anigi karaktagi mabu ngairiba misaktu kok urre angakpani makok makhong onthoknaraga lepo oina ure ai ngasi numi sure masanikpa hengalai hogatpasu ngamjadre tunglomdagi kanano aduda leiridubo nupi amagi khonjel tarai sana jawbudi kire khumgadaba tusiliver tawridubo nupa amana amuk hangai sana jawba khurukulaga mamitu chejet usilagalai sana jawba natro sana jawba mamit khangpang thorei makhoi lekai gi ahal matei manau oirami sana jawba matindu kutlauni yothai mi laukibagi tayena thoraklibani thasi numitsi mi chana davani aikhoi gi lerakse nang khangdrane
ꯁꯅꯥꯖꯥꯎꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤꯁꯨ ꯀꯥꯡꯂꯕꯅꯤ ꯇꯥꯍꯥ ꯇꯥꯍꯥ ꯍꯧꯒꯠꯂꯛꯏ ꯈꯪꯉꯤ ꯈꯨꯔꯥ ꯑꯩ ꯊꯕꯥꯟ ꯌꯦꯡꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥꯖꯥꯎꯕ ꯊꯦꯡꯗ꯭ꯔꯤꯉꯩ ꯆꯠꯂꯨ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯃꯐꯝꯁꯦ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯔꯛꯑꯒ ꯂꯥꯛꯏꯕꯗꯨꯅꯤ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨ ꯈꯨꯔꯥꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯕꯤꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯌꯨꯝ ꯌꯧꯕ ꯑꯣꯏꯌꯨꯀꯣ ꯑꯍꯜ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯃꯥꯏ ꯁꯤꯂꯣꯡ ꯆꯠꯂꯝꯕ ꯑꯍꯜ ꯑꯃꯅꯤ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯁꯅꯥꯖꯥꯎꯕꯒꯤ ꯂꯥꯏꯕꯛꯇ ꯈꯨꯄꯤꯅ ꯀꯤꯠ ꯅꯝꯕꯤꯔꯤ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯄꯣꯛꯂꯝꯕ ꯄꯨꯝꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯅꯨꯕꯤ ꯆꯪꯉꯁꯤ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗꯦ ꯂꯥꯏ ꯑꯁꯦ ꯃꯀꯥ ꯐꯣꯡꯅ ꯁꯥꯐꯣꯡꯂꯦ ꯀꯌꯥꯗ ꯃꯄꯨꯛꯆꯦꯜ ꯄꯤꯛꯏꯕ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯂꯥꯏ ꯑꯁꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯃꯄꯨ ꯃꯥꯕꯨ ꯂꯛꯅꯔꯤꯕꯅꯤ ꯈꯪꯖꯗ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯨꯠ ꯀꯜꯂꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯍꯜ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯣꯡꯕ ꯇꯝꯅ ꯆꯪꯈꯤ ꯁꯅꯥꯖꯥꯎꯕꯁꯨ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯄꯥꯏꯈꯩ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ ꯊꯣꯡꯒꯥꯜꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯄꯟꯊꯕꯒꯤ ꯍꯣꯔꯟꯒꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯇꯨꯅ ꯈꯣꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯄꯥꯒꯤ ꯃꯑꯣꯡꯁꯤ ꯀꯩꯅꯣꯝꯃꯅꯤ ꯈꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯀꯨꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯅ ꯆꯪꯃꯤꯟꯅꯔꯛꯏ ꯀꯔꯤ ꯅꯨꯄꯥꯅꯣ ꯊꯪꯅꯕ ꯃꯤꯅ ꯇꯥꯔꯝꯃꯒ ꯈꯠꯅ ꯆꯩꯅꯕ ꯑꯅꯥ ꯑꯌꯦꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯃꯥꯜꯂꯝꯃꯣꯏꯗ꯭ꯔꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯍꯜꯂꯛꯑꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯕꯁꯨ ꯌꯥꯎꯈꯤꯗꯥꯏ ꯊꯥꯏꯅ ꯌꯥꯝꯅ ꯁꯅꯥꯖꯥꯎꯕꯗꯨ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ ꯏꯃꯨꯡꯗ ꯊꯣꯡꯖꯤꯜꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯂꯦꯡꯊꯩꯅꯩ ꯃꯆꯥꯒꯤ ꯃꯄꯥ ꯂꯥꯟꯊꯣꯛꯄꯒ ꯁꯅꯥꯖꯥꯎꯕꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯏ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯀꯨꯁꯨꯝꯒꯁꯨ ꯆꯪꯁꯤꯜꯂꯒ ꯁꯅꯥꯖꯥꯎꯕꯒꯤ ꯑꯣꯏ ꯌꯦꯠꯇ ꯐꯝꯊꯩ ꯀꯨꯁꯨꯝꯅ ꯇꯥꯁꯅꯥ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯕꯤꯔꯤꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯅꯠꯇꯦ ꯃꯤ ꯈꯠꯅ ꯆꯩꯅꯔꯛꯄ ꯇꯧꯕꯤꯔꯛꯏꯔꯣ ꯃꯅꯥꯛꯇ ꯈꯤꯇꯪ ꯅꯛꯁꯤꯜꯂꯒ ꯃꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯊꯛꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯀꯔꯤꯝꯇꯁꯨ ꯍꯪꯗꯦ ꯁꯅꯥꯖꯥꯎꯕꯗꯨ ꯀꯤꯕ ꯐꯔꯕꯅꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯨꯁꯨꯝ ꯍꯥꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯆꯃꯣꯠꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯄꯥꯈꯪꯅꯤꯅꯦꯀꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯄꯥꯈꯪ ꯂꯨꯋꯥ ꯎꯞꯄ ꯀꯥꯏꯗꯨꯕꯨ ꯅꯪꯗꯧꯅ ꯃꯣꯠꯂꯝꯒꯗ꯭ꯔꯣ ꯍꯥꯄꯨ ꯍꯅꯥꯏ ꯆꯨꯔꯝꯒꯗ꯭ꯔꯣ ꯑꯁ ꯄꯥꯕꯨꯡꯁꯤꯃ ꯍꯣꯏ ꯅꯪ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯇꯩꯗꯤ ꯈꯔ ꯐꯔꯦꯕ ꯅꯁꯝꯗꯨꯗ ꯑꯣꯏꯔꯁꯨ ꯃꯁꯥ ꯅꯥꯟꯅ ꯍꯥꯠꯂꯨꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏꯁꯦ ꯑꯁꯤꯒꯤ ꯂꯨꯃꯥꯡꯒꯤ ꯇꯥꯔꯛꯏꯕ ꯁꯝ ꯑꯁꯤꯅꯤ ꯄꯨꯡ ꯌꯩꯕ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯇꯥꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯥꯏꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯅꯥꯟꯕꯣꯏ ꯇꯧꯖꯩ ꯁꯅꯥꯖꯥꯎꯕꯅ ꯑꯩ ꯃꯥꯡꯗꯒ ꯀꯨꯏꯅ ꯂꯩꯒꯅꯨ ꯆꯪꯈ꯭ꯔꯣ ꯀꯅꯥꯕꯨ ꯂꯧꯖꯔꯤꯅꯣ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯥꯒꯩ ꯑꯁꯤꯗ ꯅꯪꯗꯧꯅ ꯃꯣꯠꯄ ꯕꯤꯕꯥꯗꯁꯨ ꯅꯤꯡꯉꯣꯜꯗꯁꯨ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯌꯦ ꯅꯃꯥꯒꯤ ꯁꯥꯒꯩꯒꯤ ꯂꯧꯔꯤꯔꯥ ꯈꯪꯄꯣꯠ ꯅꯠꯇ꯭ꯔꯦꯗ ꯂꯥꯏꯃ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦꯍꯦ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯀꯗꯧꯔꯦ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯅꯥꯖꯥꯎꯕ ꯀꯨꯁꯨꯝꯒ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ ꯁꯅꯥꯖꯥꯎꯕꯗꯤ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯒ ꯃꯆꯥꯒꯤ ꯃꯇꯧꯁꯤꯒ ꯄꯥꯈꯠꯂꯕꯅꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯄꯥꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯃꯆꯥꯕꯨ ꯈꯣꯟ ꯀꯜꯂꯞꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯤꯠ ꯀꯨꯞꯄꯒ ꯁ꯭ꯇꯤꯌꯔꯗ ꯀꯥꯈꯠꯈꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯆꯥꯅ ꯀꯥꯈꯠꯈꯤꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯍꯧꯏ ꯃꯆꯥꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯁꯅꯥꯖꯥꯎꯕꯗꯨ ꯋꯥꯈꯜꯒꯤ ꯄꯟꯈꯩ ꯑꯃꯒꯤ ꯏꯔꯣꯜꯅꯨꯡꯗ ꯏꯔꯥꯛꯅꯔꯕ ꯃꯤꯁꯛꯀꯨꯝ ꯌꯦꯡꯈꯤꯕ ꯃꯤꯠꯐꯝꯗꯨ ꯍꯣꯡꯈꯤꯗ꯭ꯔꯦ ꯀꯨꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯇꯥꯁꯅꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯁꯅꯥꯖꯥꯎꯕ ꯏꯪꯊ ꯇꯞꯊꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯁꯅꯥꯖꯥꯎꯕ ꯃꯕꯨꯛ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯥꯅꯤ ꯀꯥ ꯍꯦꯟꯗꯣꯛꯅ ꯃꯕꯨꯛ ꯏꯪ ꯇꯞꯄꯒꯤ ꯀꯨꯁꯨꯝꯅ ꯉꯝꯇꯛ ꯄꯥꯜꯂꯤꯕꯅꯤ ꯃꯄꯥ ꯂꯧꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯋꯥꯔꯕ ꯄꯨꯡꯖꯥꯗ ꯄꯨꯛꯅꯤꯡ ꯇꯞꯊꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯤꯡꯕ ꯁꯥꯎꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯜꯂꯤ ꯑꯃꯗꯤ ꯐꯤꯡꯒꯜꯂꯤ ꯁꯅꯥꯖꯥꯎꯕꯅ ꯀꯨꯁꯨꯝꯅ ꯀꯩ ꯍꯥꯏꯒꯦ ꯍꯛꯆꯥꯡ ꯉꯝꯕꯤꯗ꯭ꯔꯕꯣ ꯃꯈꯨꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯏꯕꯛ ꯈꯖꯥꯏꯗꯨ ꯇꯥꯞ ꯇꯥꯞ ꯊꯝꯗꯨꯅ ꯌꯦꯡꯉꯤ
ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯛꯆꯥꯡꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅꯤ ꯀꯨꯁꯨꯝ ꯌꯦꯡꯉꯣꯏ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯥꯏꯕꯤꯌꯣ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯩ ꯌꯥꯔꯒꯦ ꯀꯨꯁꯨꯝ ꯌꯥꯝ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯍꯪꯉꯛꯏ ꯑꯋꯣꯏꯕꯒꯤꯔꯣ ꯇꯥꯁꯅꯥ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯀꯨꯁꯨꯝ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯣꯏꯕ ꯍꯔꯥꯎꯕꯗ ꯃꯊꯟꯇ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯅꯤꯡꯕꯗꯨ ꯌꯧꯔꯦ ꯅꯍꯥ ꯑꯣꯏꯔꯝꯃꯗꯤ ꯆꯣꯡꯐꯟ ꯇꯧꯔꯗꯧꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯅꯦ ꯅꯥꯎꯐꯤꯒ ꯃꯃꯥ ꯀꯨꯁꯨꯝꯒꯅ ꯉꯥꯡꯂꯦ ꯅꯥꯎꯐꯤꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯔꯤꯁꯤꯕꯣ ꯀꯨꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦꯅ ꯊꯤꯡꯂꯤꯕꯁꯦ ꯅꯪꯒꯤ ꯗꯣꯁꯥ ꯀꯌꯥ ꯐꯠꯇꯕꯒꯤꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒꯗꯤ ꯀꯣꯛꯈꯤꯗꯧꯔꯤꯕꯅꯦ ꯄꯥꯟꯖꯤꯅ ꯊꯥꯕ ꯅꯨꯃꯤꯠ ꯊꯥꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯉꯁꯤꯗꯤ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯅꯦꯅꯦ ꯏꯃꯥ ꯆꯍꯤ ꯆꯨꯞꯄ ꯗꯣꯁꯥ ꯐꯠꯇꯕꯕꯨ ꯂꯩꯕ꯭ꯔꯅꯦ ꯁꯣꯏꯌꯨ ꯉꯝꯃꯨꯕꯨ ꯍꯥꯏꯔꯕꯗꯤ ꯏꯁꯥꯒꯤ ꯏꯃꯤꯗ ꯈꯪꯂꯒ ꯁꯤꯗꯣꯏꯅꯤ ꯀꯅꯥꯅ ꯇꯧꯅꯒꯦꯅꯦ ꯊꯥ ꯀꯌꯥ ꯁꯨꯖꯤꯜꯂꯛꯑꯒꯦ ꯑꯩꯁꯤꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯁꯨꯖꯤꯜꯂꯒ ꯂꯩꯍꯜꯂꯤꯁꯦ ꯑꯉꯥꯎꯕ꯭ꯔꯣ ꯑꯩꯕꯨ ꯀꯨꯁꯨꯝꯅ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯁꯥꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯅꯤ ꯄꯨꯔꯥ ꯇꯥꯔꯤꯁꯦ ꯅꯍꯥꯛ ꯊꯛꯀꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤ ꯈꯪꯗ꯭ꯔꯤꯕꯁꯦ ꯍꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯩꯍꯥꯛ ꯊꯛꯀꯤ ꯋꯥꯔꯤꯕꯅꯦꯕ ꯈꯪꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅ ꯃꯃꯥꯕꯨ ꯌꯦꯡꯉꯤ ꯅꯥꯎꯐꯤꯅ ꯏꯌꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯃꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯩ ꯉꯝꯃꯣꯏꯅꯦꯅꯦ ꯀꯨꯏꯃꯜꯂꯦ ꯑꯩꯁꯨ ꯌꯥꯔꯝꯃꯤꯁꯤꯗꯤ ꯐꯅ ꯐꯥꯖꯤꯜꯂꯁꯨ ꯆꯦꯛꯁꯤꯜꯂꯁꯨ ꯑꯩꯒꯤ ꯃꯇꯝ ꯁꯨꯔꯕꯗꯤ ꯆꯦꯟꯗꯅ ꯁꯨꯛꯍꯤꯡ ꯍꯤꯡꯉꯣꯏ ꯀꯨꯁꯨꯝꯅ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯒꯗꯕ ꯍꯦ ꯅꯨꯄꯤ ꯍꯩꯗꯀꯣ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯄꯥꯏꯁꯤꯜꯂꯒ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯩꯗ ꯏꯁꯥꯁꯦ ꯇꯧꯕ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯥꯅ ꯄꯣꯔꯣꯛ ꯁꯣꯜꯂꯛꯏꯗꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯏ ꯅꯥꯎꯐꯤꯅ ꯅꯪ ꯃꯄꯥꯟ ꯂꯨꯄꯥꯟ ꯊꯣꯛꯀꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯁꯤꯅꯦꯕ ꯑꯗꯨ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯅꯥꯎꯐꯤꯗꯨ ꯑꯄꯟꯕ ꯂꯩꯇꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯍꯥꯏꯍꯧꯔꯛꯏ ꯅꯃꯥꯒ ꯑꯩꯒꯅ ꯅꯪꯕꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯌꯦꯡꯊꯣꯛꯅꯤꯡꯉꯤ ꯃꯁꯤ ꯌꯥꯎ ꯃꯁꯤꯕꯨ ꯌꯥꯔꯕꯗꯤ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤꯗꯨꯅ ꯀꯅꯥ ꯀꯨꯁꯨꯝꯅ ꯅꯃꯥ ꯊꯣꯏꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄꯤ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯆꯠꯄ ꯉꯝꯃꯣꯏ ꯏꯃꯥ ꯅꯦꯅꯦ ꯀꯥꯟꯅꯗꯕꯗ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯕꯤꯅꯨ ꯀꯨꯁꯨꯝꯅ ꯍꯩ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯅꯠꯇꯦꯅꯦ ꯅꯪꯁꯦ ꯃꯤꯅ ꯄꯣꯁꯦꯝ ꯇꯧꯁꯤꯜꯂꯦꯅꯦ ꯑꯩꯕꯨ ꯀꯅꯥꯅ ꯅꯪꯅ ꯀꯣꯏꯅꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤꯅꯣꯗ ꯏꯃꯥ ꯆꯠꯈꯤꯒꯦ ꯇꯧꯏ ꯅꯥꯎꯕꯤꯅ ꯇꯥꯞ ꯐꯥꯔꯒ ꯍꯩ ꯑꯅꯝ ꯀꯟꯒꯅꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯁ ꯅꯦꯅꯦ ꯑꯣꯏꯕ ꯌꯥꯕ ꯉꯥꯡꯅꯁꯤꯕ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯂꯥꯟꯅ ꯊꯥꯖꯕꯩ ꯋꯥꯁꯦ ꯇꯣꯛꯁꯦ ꯀꯨꯁꯨꯝꯅ ꯀꯔꯤꯒꯤ ꯇꯣꯛꯄ ꯑꯃꯥꯏꯕꯤ ꯇꯧꯉꯝꯕꯤꯗꯨꯒꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯧꯔꯤꯒꯦ ꯍꯥ ꯅꯁꯥꯅ ꯈꯪꯅ ꯅꯪꯁꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯆꯥꯅ ꯁꯦꯝꯕ ꯖꯟꯇ꯭ꯔ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯅꯈ꯭ꯋꯥꯡꯗ ꯁꯤꯕ ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯨꯅꯤꯀꯣ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯔꯤꯒꯤ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯉꯩ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯉꯨꯔꯤꯕꯅꯣ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯃꯥ ꯃꯆꯥꯒꯤ ꯈꯨꯠꯇꯅꯤ ꯍꯤꯡꯊꯠꯊꯠꯈ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤꯁꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯆꯥꯅꯅꯦ ꯈꯟꯊꯔꯨꯕ ꯇꯧꯗꯦ ꯑꯃꯠꯇ ꯈꯥꯛꯇꯅ ꯀꯨꯁꯨꯝ ꯂꯣꯏꯅ ꯉꯥꯡꯊꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯃꯥꯅ ꯉꯥꯡꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯟꯅ ꯕꯪꯕꯪ ꯁꯧꯒꯠꯂꯛꯏ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯗꯨꯏ ꯋꯥꯗꯨ ꯏꯃꯥ ꯍꯥꯏꯕ ꯍꯥꯏꯗꯕ ꯆꯨꯝꯃꯕꯅꯦ ꯏꯃꯥ ꯃꯤꯅ ꯉꯥꯡꯕ ꯊꯥꯖꯕꯤꯅꯨ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯑꯍꯥꯏꯕ ꯃꯤꯗꯨ ꯊꯤꯔꯒ ꯊꯥꯡꯅ ꯌꯥꯟꯊꯠꯂꯨꯅꯤ ꯃꯌꯨꯝꯀ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯎꯅꯤꯀꯣ ꯅꯥꯎꯕꯤꯅ ꯀꯔꯤꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ ꯅꯦꯅꯦ ꯑꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯏꯅꯥꯎꯕꯤ ꯂꯩꯇꯕꯁꯦ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯗ ꯇꯥꯏꯅꯒꯅꯨ ꯇꯥꯏꯅꯕꯁꯨ ꯑꯩꯅ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯍꯦꯛ ꯇꯥꯔꯕ ꯈꯨꯗꯛꯇ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯦꯅꯦ ꯑꯈꯪ ꯑꯍꯩ ꯑꯧꯒꯗ ꯋꯥ ꯁꯥꯗꯅ ꯃꯣꯏ ꯃꯉꯥꯏꯔꯦꯅꯦ ꯈꯪꯉꯤꯁꯦ ꯍꯩꯔꯤꯁꯦ ꯌꯥꯝ ꯈꯪꯂꯗꯤ ꯑꯩꯅ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯃꯣꯏ ꯍꯥꯏꯔꯣꯅꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯦꯅꯦ ꯃꯁꯤꯒꯤ ꯋꯥꯁꯤꯅ ꯑꯔꯣꯏꯕ ꯄꯟꯕ ꯑꯣꯏꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯤꯅ ꯁꯥꯎꯔꯛꯀꯅꯤ ꯈꯥꯝꯕ ꯌꯥꯗꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯦꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝꯗꯤ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯏ ꯑꯗꯨꯒ ꯃꯊꯕꯥꯛꯇꯨ ꯐꯨꯏ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ
ꯑꯩꯈꯣꯏꯗ ꯐꯥꯎ ꯑꯣꯟꯈꯠꯂꯒ ꯑꯁꯨꯝꯕ ꯈꯣꯜꯂꯩ ꯈꯣꯟꯗ ꯁꯤꯖꯤꯟꯅꯕ ꯉꯝꯃꯕꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ ꯀꯨꯁꯨꯝ ꯅꯪ ꯅꯥꯎꯕꯤꯅ ꯏꯅꯝꯃ ꯃꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯉꯁꯤ ꯀꯨꯁꯨꯝꯅ ꯃꯣꯏꯅ ꯉꯝꯕꯗꯤ ꯉꯝꯍꯜꯂꯣꯏ ꯀꯨꯁꯨꯝꯁꯨ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯗꯤ ꯃꯅꯤꯡ ꯈꯛꯍꯜꯂꯣꯏ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩꯅ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯃꯆꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯏꯈꯨꯠꯁꯤꯅ